Meeyam Da Puba Thangba Ngamloidaba SHEL ki demand Toubagi Mayok WAITHOU APUNBA MEIRA PAIBI Loop AMASUNG WAITHOU Educated Youth Association WEYA Club WAITHOU na SHINDUNA Wakat Meepham Ngasi Chathakhre WAITHOU da Chathakhre Wakat Meepham atu da saruk yakiba WAITHOU APUNBA MEIRA PAIBI Loop ki Secretary Mutum Biziana hai lamdama sathokliba irang asina maram oiraga SHEL thum tanbada achoba khudongchadaba kaya mayok na duna lairibane WAITHOU gi laikai manga asida lainga ki thabak tauba miyam na laite laikai sing asigi miyoi ayambanasu su nomlaga lalon itik tawraga amadi thambal thamchet hektuna imung punana bu hotnabani madusu irang asina maram oiraga pumna maklep khrabani asi yauna khudong chadaba mayok na ringai cherak asida Puba Thangba Ngamloidaba SHEL gi demand kaya tawsilakpana miyam na awabo oihale mamang thaktagi hauna chingkhong chingya da khundariba singi damak laikai manga asigi miyam na angam mateng bangtur lakle maram atuna makha na WAITHOU gi laikai sing asida Puba Thangba Ngamloidaba SHEL gi demand tawriba sing asi lepiu haina sumhak na makha na phongdoki Wakat Meepham da lan manung da senkai tungphai tawbiganu Puba Thangba Ngamloidaba demand tawbiganu micham miyam da aki akhang pibiganu haina thaba placard kya so sijanake Khoi WAITHOU lekai manga gi oibasida subam nombam leitaba ledi hana seida lalon tik tawjaramba mayam lalon tik tawbosum tayade tharo thonche thamal hektana yonlaga khoi gi imung manung puriba mayam ade seida khoi WAITHOU lekai manga sida thabak tawba habidi service tawba kaya leijate adugi marakse suro no machariba wariba maraksida khoi gi sengkai thungai gi lekai da lakpasi yam nuaijade khoi gi lan ngasi me hundagi horpasida khoi lekai jagi khairaga khoi chingya tanga da lariba isa singi tamakta khoi oina lani da mateng pangjaba ngatani lekai jam kana leijaba suna chade adugi ehenba sengkai thungai sing tawbiganu ana haijage na phunjaba Wakat Meepham ni loina sarkar gi maikai da gi su haitare si lan ji loisin bidanaba khoi gi chief minister gi magi da su khona wafung khara su